अहनबमक्तदा मेगाहर्ट्ज 90.0 दा संदोक्चरिबा वाहोंग रेडियो की थौरम परेंग सिंबिजिंग ताबिरिबा खंजल लोइना ताबिरिबा पुमनमपु सुरजित खमनचाना तराम नोक्सिबगा लोइना कोकनाना खुरुमजरी थमजरिबा ngasiगी थौरम SMS दा खनबिरकपा इसै मैम पुना सरुक यामिनसी लाइपसेट लेबिरिबा खुदिंगमकपुसु तराम नोक्चरी Somola TH Taram Nokchari Pawung Radhamani Laitonjum Pawung Jayanta Kumar Kurumjari Mani Tombi Yumnam Handana Tagachari Madam Mani Tombi Yumnambu Taram Nokchari Sir Bizoy Tongbram Handana Tagachari Sir Sagapa Manjan Tagachari Taram Sidasaru Yabirakpa Imaibem Halning Tokong Taram Nokchari Pawung Jayanta Kumar Rasopadi Devi Dikari Mayum Jebusu Handana Tagachari Taram Sidasaru Yabirakpa Madam Romita Sanasam Imaibem Halning Tokong Kuning Maputaram Nokchari Ngasigi Tamzariba Tauram SMS the Kanbirakpa Isay Mayam Puna Saruk Yaminasi Ngasigi Tauram Asigi Ahan by Isay Lokat Jagi Loinana Leipzig Saruk Yabiribasing Mayam Puna Isay Si Puna Taminasi Sir Robin Maitay Kumujam Taram Nokchari Ngasigi Tauram Sida Saruk Yabirakpa Ahanba Lokat Jagi Ahanba Kanbirakpa Isay Kanana Karamba Isay Kanbirakpa Mayam Puna Taminasi Miss ki tauram nina miss ay biri ay yung acting miss ontok sa batari miss isa ay matatazagi fisa khol hariba film masidagi Arvin Pusparani Anina sakpa title song tazagi Janita Sanasam huikap makha lekai degi kanbir Miss Janita Sanasam na kanbirak pa isa ni kudol tamzagi miss ka mayam Pum namaka tazaragi Miss Nungsibi yan habire Miss Pusparani da Tharakpa message oibana Miss Pusparani ki isay kudol tamzage Miss Zanita na kanbirakpa isay kudol tamzage Fisakol hariba film masidagi Arvind Soibam Amadi Pusparani anigi konjel dagi sakiba isay Title song Kudol tamzage Mayam Puna Taminasi Loinana Facebook ta saruk yabirak liba kuding magpusu taram nokchari inaw gorowa kuman Sir Bamboy Luwang taram nokchari Madam Santi Balamurang team Hanana tagachari saruk yabirak pa kuding magpu Sir bro ay Fisakol gi say kudol tamzari Mayam Puna Taminasi Arvin Soibam Mamadi Pusparani anigi konjal dagi sakto ki vaisay Asok Selaivam gi mayekta Bisol sanambamna Serang liba isay ni Kudol tamzari Taminasi Bali mga
ꯊꯦꯝꯖꯤꯟꯕꯗ ꯆꯤꯟꯕꯥꯜꯅ ꯇꯣꯏꯅ ꯍꯥꯏꯔꯤ ꯅꯪꯁꯦ ꯑꯩꯒꯤꯅꯤ ꯅꯪꯗꯤ ꯑꯩꯒꯤꯅꯤ ꯅꯐꯝꯗ ꯐꯪꯉꯝꯗꯕ ꯑꯋꯥꯕꯁꯦ ꯊꯦꯝꯖꯤꯟꯕꯤꯈꯤ ꯅꯪꯒꯤ ꯐꯤꯁꯥꯈꯣꯜꯅ Fisakol, lairabi aigi fisakol, lairabi aigi fisakol. Lisingna nangi waridi linangramgani nongdolgi thawan lisingna nangi waridi linangramgani ahingi lang malangi ipona puduna sumli upal wapa koi thunlaba nangi fisakholna Fisakol, lairabi aigi fisakol. Fisakol nungsibi nangi fisakol. Thank you. Hanana tagachari saisibu KHANBIRAKPA. Fisakol da ngaubagi isaini. Kari haiba tare. Hanana tagachari saruk yabiriba kudingmak. Madam Zenita. Madam da KHANBIRAKPA isai kurol tamjaraba matung tauramgi anisuba isai SMS da KHANBIRAKPA isai anisuba lokatjagi. Sir Sabir Maibam, Sir Mangal Gurumayum, Taram Nokchari, Madam Bizenti Hauroksham, Sir Suranjoy Koncham, Taram Nokchari, Hanana Tagachari, Sir Tauram Sida Sir Yavirak Libakudimag, Madam Sonika Lairinjam, Taram Nokchari, Malalita Yinkom, Madam Romitas Sanasam Tagachari, Sir Pabung Jantakomar, Hanana Tagachari, Sir Sabir, Amukana Tagachari. Imaibim Holding Tokom, Gum Kaibam Helen Marankuno. Kuding mapu hanana tagachari pathok chabada sitananta ba yauragasu memna waro bitana baijari maipak sana maipak hanana tagachari tauram sida saruk yabirakpa aisu yaujari ngasidi live haina haibire Sir Sakapa Manjan hanana tagachari saruk yabirakpa Ahanba isai yam phajaba isai ama mayam puna taminarba matung toromgi anisuba lokatjage Indeisor wabagaidagi saruk yabirakpa Sir Indeisor taram nokchari thoram saruk yabirakpa hanana tagachari Housewife STM hanana tagachari thoram sida saruk yabirakpa Sir Suranjoy Sir Indeisor taram nokchari Loinana Facebook Live tele biriba singbasu taram nokchari Sir Bimol Lingombam inauguraba kuman Rosni Koijam tagachari Susitra Tonjam hanana tagachari Madam Santi Bala Moirang Tem hanana tagachari Fajaraba isai ama taminaraba matung anisuba isai lokachagi Bamboy Luwang Servisu tagachari
अनिसुबै इसेई सिदी ओजा बी कुंज बिहारी की खोंजेल दगी सखी बै इसेई नि खनबिरक लिबै इसेई कुदोल तमजगी मिस इसेई मत ताजगी मिस मतम इसेई मत ताजगी बी कुंज बिहारी ना सकपा मतम अमगी चानबी पुंसी खोंगलोई ओइरंबी हाइबदु ताजनिंगी खनबिरकपना बीरेंद्र ngasepam wahong radio tabiriba khudingmakpa taminajagi haina thambirai sir birendra gi sei kudol tamjagi matamamda lapna khiba matamda nungsinaramba kaina kongloi oikibidu ningsing birakpa mali haina balai phagi be sei nongmata sungangena aduna plus be kala amdo mali sir yausang mayaga naksilakpasida natra yausang da koimin nakiba langmin nakiba abir taina kiba mayam do ningsing laga sound check enom tawi hen haibire amtang check tawjage ningsing laga flashback lakpa yam mali sir birendra gi sei kudol tamjage matam amagi chanabi punsi kongloi orambi hojikna mi gi kongloi oramba yai oiramdaba yai mayam puna taminasi sir birendra na kanbirak pai sei kudol tamjari amagi chanabi punsi kongloi oirambi matam amagi chanabi punsi kongloi oirambi ajada batan jasida unajare nanga aiga unajare nanga aiga matam amagi janaba punshi kongloi oiramba matam amagi janaba punshi kongloi oiramba hajada batan jasida unajare nanga aiga unajare nanga aiga विदाई सै खलना खनखी बना इनिङ तम्ब नम्जदेदु लैरबासु हाइनिङबा सिनबार काम्ब नम्रेदो विदाई सै खलना खनखी बना इनिङ तम्ब नम्जदेदु लैरबासु हाइनिङबा सिनबार काम्ब नम्रेदो चिंगबा बुम्बा थादोक्लो हाइरो हाइनिङबा करिनो चिंगबा बुम्बा थादोक्लो हाइरो हाइनिङबा करिनो kammu puning paudam kayam kuire unakidaba kayam kuire unakidaba matam amagi chanabi punsi kongloi oirambi matam amagi chanabi punsi kongloi oirambi
thamo se puduna lakle ngasi nanakta kaira thamo se puduna lakle ngasi nanakta hem jin biu thamo ningai se thau jalhai di nahakna kairab thamoy se amuktan matam amagi chanabi punsi khongloi oirambi matam amagi chanabi punsi khongloi oirambi hajadaba tanjasida unajare nanga aiga unajare nanga aiga matam amagi sanaba punshi khongloi oiramba matam amagi sanaba punshi khongloi oiramba hajadaba tanjasida unajare nanga aiga unajare nanga aiga matam amagi chanabi punsi khongloi oirambi matam amagi sanaba punshi khongloi oiramba haina balai nungsiba mahagi mayai fana saurasu fana warunarasu lapthok narura matung nungsinark paduna amuk hena chesin nei hai nungsiba gi magun se angak pani sir birendra matama lapnarura matung ningam daba pauraga hanjan ningba paubagi hai batare isai je pura kainom ni hanana taga chari saru yabirakpa khuding makpusu taram nokchari Madam Nena Karamba, Madam Pia Mangang Taram Nokchari, now Goroba Kuman, Rosni Koijam, Sir Anjan, Hananataga Chari, Sir Bimol Ningombam, Taram Nokchari, Taram Sida Sarup Yabirakpa. Tawadabu, a kai beligli Samzan Naba Yada Bagum, Tamoise Yona, Tumna Tana Pan Krabadi, Heta Samzino, Heta Sojino, Zeta Yade, Aduna Maram Weraga, Nungsibagi Kongloi Kanbamatamda, Kari Habatare, a kai beligligum, Tahodanaba. Mayam munna kanbiyo pakang oiribasing laisa oiribasing hanana taga chari saruk yabiri bakuning mak yausangi matamjida isai pura kainomgi isai maktani kanjan biraise sir sagapa manjan taga chari thoramsida saruk yabirakpa Madam Pia Mangang Madam Busu Taram Nokchari loinana YouTube live ta leibiri basing busu taga chari Pabung Janta Kumar Sir Mangal Guru Mayum Hanana Tagachari Madam Rita Hobbyism Hanana Tagachari Sir Surjit Aikoi Hojik Holi Chachari Awa Potaba Oina Sirgi Program Su Yingjari Hanana Tagachari Madam Rita Hobbyism Bahampuna Saruk Yaminabiyo Yausang Numit Mangani Sida Chat Bayaba Dum Satkadoni Tengna Bayaba Nungai Nungai Tok Payaba Matam Nungai Tok Bio Hanana Tagachari Maybe Punchi Tambangam Manati Aduna Lang Tok Pang Out Tok Pay Matamzu Karadum Pigadam Hajariba Yung Kaibam Helen Marankuno Ima Ibem Holding Tokong Madam Mandai Langbam Taram Nokshari Memton Yambem Tagachari Toram Sida Saru Yabirakpa Malalita Yankom Sir Sabir Maibam Madam Mandai Langbam Manitombi Yumnam Sir Suranjoy Koncham Soro Sonika Lairinjum Taram Nokchari Madam Bizenti Horoksham Hanana Tagachari Lubacham Sukapira Me Kanana Kapira Kivno Ura Udre Sir James Iring Bamna Kapire Sir Happy Yausang Haina Lupa Chama Kapire Hanana Tagachari Sir Kasitoram Sida Saru Yabirakuna Chaurumating Nakating Hapiramba Servu Hanana Tagachari Sir James Iring Bam Tungi Punsida Mai Pakpa Mayam Giseva Dobangamba Oibu Haibo Wafam Tamzagi Pabung Lystrom Radha Hanana Tagachari Sir Icha Surjit Kumanchabu Taram Nokchari Good afternoon Hainabire Pabung Busu Nachana Labna Kurumjari Pabung Busu Nachana Taram Nokchari Pabung Saruk Yaminasi Pabung Makal Matelgi Say Kani Kanbirak Liba Masigi SMS the Kanbirak Liba Say Sing Adumak Saruk Yaminasi Pabung
Sarat Kumar Sharma Tagachari Pawang Busu Loinana Anisuba Isay Lokat Chakraba Matung Ohum Suba Isay Amuk Lokat Chage Kanana Khanbirakpa Isay no Mampuna Taminasi Sir Kudol Tamzage Isay Si Sir Kiran Kangambam na Khanbirakpa Isay ni Karong Dagini Soidana Tabiraku Mem hai na takpiri mem nate miss ni hanna na tagachari Sir Kiran Kangabam gi sei kudol tamjage Khanbirakli bai sei na parikya hai film asigi sarananda gi konjel de saki bai sei uisil loga ba igi lamhel laba mit hari bai sei asini Khanbirakli ba mem puna taminasi karigino pangla su uriba mit uisil laga su kaina krabi mahak pu uriba gi saktam Kaina krabi maki saktam bu namak uraga leiriba kanada budi dainaruni natra aduna isai se kudol tamjage tamoi sengna nungsiruba tamoi sengna pamjaruba mahaki damak lupjaruba wakhal tamoi mahaki maral oibatai uisilogava aigi lamhelava meet khallaganu magi wakhal ningamdrava tamoi aremba asani ido matawajava aremba pirangni kambina valaitrava isai kudol tamjage Sir Kiran Kangabam gi isai kudol tamjari mampuna saruk yaminasi parikya hai riba film asigi saranandagi naitong konjel de sakive isai sakliba sairang tampasana RK loinanas Serangba Jiten Kaidem Sereng Bana Tampasana RK Kudol Tamjari Aremba asani ido matawazava Aremba pirangi kambina valaitrava Uisilogava aigi lamhelavami Khallaganu magi wakal ningamdrava thamo Talo awaba kauthuglo kaina kravi mahapu ningsiluranu Nungaina tumkun talo awaba kauthuglo kaina kravi mahapu ningsiluranu Thamoida awaba piraganu Wakhal nang na punsibo wahalaganu Uisilogava aigi lamhelava meet Khallaganu magi wakhal ningandrava thamo Pangkokliva mitsida wakhal nang nakarige
ꯅꯨꯡꯁꯤꯃꯥꯒꯤ ꯁꯛꯇꯝꯕꯨ ꯎꯍꯟꯕꯤꯔꯤ ꯄꯥꯡꯊꯣꯛꯂꯤꯕ ꯃꯤꯠꯁꯤꯗ ꯋꯥꯈꯜ ꯅꯪꯅ ꯀꯔꯤꯒꯤ ꯅꯨꯡꯁꯤꯃꯥꯒꯤ ꯁꯛꯇꯝꯕꯨ ꯎꯍꯟꯕꯤꯔꯤ 마기 눅시 콘질부 까리기 따할리 한진 한진 까리기 닝싱한미 위실로 가봐 아이기 람미 라바미 칼라가누 마기 와칼 닝암드라바타모이 위실로 가봐 아이기 람미 라바미 칼라가누 마기 와칼 닝암드라바타모이 칼라가누 마기 와칼 닝암드라바타모이 Hanana Tagachari, Isai Ken Omni. Kanbirakliba, Sir Hanana Tagachari. Wisillaga Zudum Uraga Leba, Pangtuajum, Adumai Uba, Sare Sapam Kanda, Takle Takpam Kanda. Tumle Tumna Mangda Udum Uba. Tumbas Wihig Yadaba, Kaina Kibadugi. Maichak Bukangadra, Tumbu Tumgadra. Hanana Tagachari, Sarugyabirakpa. Isai fazaba ma kanbirakpa sarbu hanana tagachari loinana matangi isai amuk kudol tamjagi. Good afternoon, Miss. Isai amata kanjagi Sarita Gasmir amadi Rosivina ani punna sakminaba aigi pukning aigi wakal. Haina sayhuba Isai edu tajagi hain haibirei. Karong dagi Mamta, Wahong Radio amadi Diamond TV bu. Yengbiriba amadi Miss Kapuna tajagi hain haibirei. Kudol tamjagi. Sarita Gasmir amadi Rosivina anigi konjal dagi sakiba aigi pukning aigi wakal kudol tamjagi mampuna taminasi. Madam Mamtana Kanbirakpa Isai Kudol Tamjage, Saisak Libi Singh, Pusparani, Rosivina Amadi, Sarita Gasmir, Anigi Konjal Daki Sakiba Isai, Aigi Pukning, Aigi Wakal, Kudol Tamjari, Mampuna Taminasi. 아이기 푸딩 아이기 와칼 포타 콤보
Isai sibu khanbiraktuna tahanbiriba Madam Mamta hannana thagachari. Pawung Sarat Kumar Sharma hannana thagachari. Taibe Manamirakpam Sir Surjit Purit Hab Lit Paduda Samduga Koi ready amukain Skainomni Samji Koyan Jirana Sukali Koyan Badu Kainomni Yam Gausana Bamman Guinea Duna Koyan Luzuya the Gumsutau Sirom Bimol Delhi Taram Sivasaru Yabirakpa Hanana Tagachari Madam Manda Langbam Hanana Tagachari Nitu Lai Good afternoon Taram Nokchari Madam Rani Balalai Sang Team Tagachari Toram Sibu Saru Yabirakpa in my Bian Saning Tozum, Madam Memcha, Sorogaiba Mimemcha, Hanana Tagachari, Sirom Bimol, Serbusu, Taram Nokchari, Pawung Jante Kumar, Hanana Tagachari, Priya Hobbism, Tagachari, Toram Sida Saru Yabirakpa, Matangi say Muklokachake, Kanana, Karambi say Kanbirakpa, Mampuna, Saru Yaminasi, Madam Kraijim Memi, Sorogaiba Mimemcha, Sawam Omita Tagachari Thoram Sida Saru Yabirakpa Loinana Facebook Live Telebiriba Toy Mangang Madam Pia Mangang Madam Nena Government Rosni Koism Hanana Tagachari Hobbism Priya Hanana Tagachari Say Purakai Nomni Saru Yabiriba Kudingmak Tagachari Madam Anjali Chingtham Madam Pia Mangang Tagachari Flashback Lakna Brahangi Flashback like the future like by Miss Yori future in Uba Susitra Tonjam Hanana Tagachari Sir Bimolning Ombam Sir Lystrom the King Tagachari Thoram Sibu Saru Yabirakpa and a Batok Chabatitan Antaba Yauru Sum Mehamna. What will be done about Hajari? Pungamasutas and Kring City say Yam Lokot Panang Gadaba Mande Matangi say could all thumbs again. Kanana Karambay say Kanbirakpa, Mampuna Patok Charake. Isay Mata Kanjagi, James Hiruzamgi Konjelta, Madam Nandinigi Mayekta, Sayoba, Ning Tiraba Ayuki Korogi Mangalda, Haina Sayoriba. Tabi Ning Basing Kambok Tagi, Delhi the Labor Tokchom Jayanta Kumar. Isay Tabi Ning Basing, Mampuna, Mayam Happy, Pawung Jayanta Kumar. Agiloina B. Bema. Itaima Kainasana Loinana Chat Lebiri Basing Sobita Debi Soibam Sobita Hijam Wahenbam Subita Sobita Maktang Aigre Ima Bimola Concham Madam Susila Okram Madam Indu Oinam Romita Sanasam Pramo Lystrom Sarat Kumar Sharma Pawung Lystrom Radha Ibem Chaning Tojam Lalita Yenkom Bidyarani Kupi Gobin Nabadi Akas Lystrom Pawung Jantana Kanbirakpa Isay Tabi Ningba Live Jet the Saru Yabiriba Kudimaka Mampuna Saru Yaminasi Madam Nandinigi Konjelda Madam Nandinigi Mayek the Sir Jamesna Saki Baisani Ning Tiraba Ayuki Haina Sehoriba Isay Mampuna Taminasi Pawung Jante Kumar na Kanbirakpa Isay Kudol Tamzairi Mayampuna Taminasi Raba ayuki korogi mangalda manintam na shatliba lairang sing
maning tamna shatliba leirang sing yengluraga thamoy ase lang tak na hali ning sing hali tam ho ravi mapu ning thiraba ayuki korogi mangalda maning tamna shatliba leirang sing malang na may thongda yairakpada inglaba malang na may thongda yairakpada nungsibinangi choy jai naraba Hajin bangam draba lam hela shamlang na kung jin khiba nung si mai thong do amoy hona ning ki jai ning sing hali tam ho rabi ma pu ning sing hali tam ho rabi ma pu sing yam lak le nung si bi lam helaba ai gi thamoy la ka nong da koro ma sing yam lak le nung si bi lam helaba ai gi thamoy la ka nong da yengli nong sibi nangi mai kai tabu kauri boy ningi chanabina yengli nong sibi nangi mai kai tabu kauri boy ningi chanabina yengluraga thamoy ase lang tak na hali ning sing hali tam ho rabi mapu ning thiraba ayuki korogi mangalda maning tamna shatliba leirang sing yengluraga thamoy ase lang tak na hali ning sing hali tam ho ravi mapu Hanana Tagachari, Pawang Janta Kumari, says Sibu Khanbiraktunam Hampum Babuta Hanbiramba, Hanana Tagachari. Madam Nandini, my actor, sir, Saki say. He say, my Pazabanga Itore, Madam Nandini, Hanana Tagachari, Madam Basu, he says, it tab the Karipobi game.
Live set leibiriba mayamna dance tobiba isai sibu kuba hauna kubiriba kuding magpusu hanana tagachari yam phajana ibire madam Nandini thajedi ing lava tamhorabi ma budi dum ningsingi aduna isai se hanana tagachari saruk yabiraktuna khanbirakpa pabung janta kumar thajedi pabung ne SMS te isai kalam gani gadi khalludi adubu SMS marakta yawlayami Madam Hobism Priya Tagachari, Madam Anjali Singtham, Aribam Radha Pyari Tagachari, Sir Bimol Ningombam, Madam Nena, Rosni, Hanana Tagachari. Loirakpada Miss Suisei Amamam Sum Hapani, Sir Su Amat Hapirama. Orin Matamji Yangjage, Minatara Humdoi, Chatkre. Aduna Tauram Loishin Jabagi Tanja Loshile, Yoshilakpaga Loinana, Aroi Bay say, Lokachage Loinana, Loshilakpada say Amatan Hapsaramge. Handaki khanbirakli bai sei sisu faja bai sei ni. Good afternoon Miss Inau nungsibi ikai kum nazari matam kuirabagi tungda ngasidi isai khanjarakpani torai film gi madhuri na sakpa koirangi pukning se haina sei hobado tajagi khanjarakli ba ai Ranjita Ngangom Narem Thong Tagyel Kongbal Narem Thong Tagyel Kongbal dagi khanbirakpa Madam Ranjita Ngangom na khanbirakpa isai asimuk mayam puna taminasi Miss amadi WAHONG radio tabiriba amadi live chat yaubiriba pomnamakka tajarage inau nungsibi haina habire Miss se yam nungsijabajani mayam sina ko hanana tagachari Miss ta khanbirakpa isai Madam Ranjita Ngangom gi isai kudol tamjagi torei film gi Madhuri ki konjel dagi sakibai sei khoirangi pukning sei khoisaune wakal sei kari maram gi khoisauna rino haiba tamda magi nungsi saktam do uhodragadi numitchima tumba yadaba chaba yadaba chafam thakpam khangdaba haitare ko khoirangi pukning sei khoisaune wakal sei udabada nungsi nahakpu kudol tamjage yam phajabai sei ama khallaga khanbirakpa Kudol tamjari Madam Ranjita Ngangom mayam puna taminasi saisak libi Madhuri loi samjan na dana amta lobam kangdre sairangba kaidem imo badi sairangba Ranbir Thona mayam puna taminasi kudol tamjari
Hanana Tagachari Udabda Koirangba Koisauba Hipsimasan Tabani Yam Pazabai say Makanbire, Madam Ranjita Angom, Hanana Tagachari, Sarugabiri Basing, Hanana Tagachari Koirang did I was Yauri, Koirang ni I was Yauri. No matang holdregadi Koirang Bazi, Koirangba, Koisauba, Potaba Yadaba, Lebam Kangdabas, Masantabani, Nuxiba Magi Machatni. Makatarakpa, Isai Krol Tamzage. I won't dig. Isai Matang Hapsaramge, Loisilak Pasida, Live Set Sarugabiri Basing, Hananatagachari. Makatarakpa, SMS, the KHANBIRAKPA Isai, Hayang Muk Mampuna Sarugaminasi, Hozikidi, Makasata Zarakpada, Puningi Warol, Sargi Mapamdagi Mampuna, Sarugaminasi, Mangwinana Isai, Matamatan Kurotam Zagatorum, Tension Zedringi Mangwinana. Unarare nangai mapukta Insinbire thungna halle nung sinau haina Thaboida khanjai nang sei aigi hinglambani Yajabani aina nangu aigi hoijaba Thegnarare nung sinare nangai mapukta Insinbire thungna halle nung sinau haina Ho ho ha 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 Ngalaro igi mangda Machulanga Thadong noigi tawaina Lairi gai Bigani aina nangonda nangi apamba Thadong noigi tawaina Lairi gai Bigani aina nangonda nangi apamba Con cái lối xì cái nóng đầu đi Mai thong đã nô u thơ môi na bên gai Nangi mi nong khu đinh ai gi oi gani Inak talayu Lengda na layu Awanu ngay kumba nang nakawhali Thadok noy gitaway na Lairi ngay Bigani ay nanangonda nang iapapa Thadok noy gitaway na Lairi ngay Thegnarare unarare nangai mapukta Insinbire thungna halle nung sinau haina Thamoida khanjai nang sei aigi hinglambani Yajavani aina nangu aigi hoijava Thamoida khanjai nang sei aigi hinglambani Yajavani aina nangu aigi hoijava Thank you Hanana Tagachari
isai sing asai ga saktabanina ipa phajal isai ma saklakpada hanana thagachari an ba law tho ordi khara ju phado sunglaw law thok tana masidai sida kangsak heta sakjaluri kainom tawri hanana thagachari saruk yabiri bising thorom gi makha satha jarakpada mikuk khara gi matung aten ba break amagi matung sar gi mafam dagi mampuna saruk yamina si pungning gi warol loinana pung ahum makai saruk yamina si live phone in program mampuna saruk yamina si makha satha jarakpada sumang kumai sumang lila amuk taminasi hojing hekting gidi aten ba break amatang pum namuk tagi lojabagi ya ba lojari pum namuk surjit kuman chana mukana kurumjari ꯃꯤꯌꯥꯝꯒꯤꯗꯃꯛ ꯈꯨꯗꯣꯡꯆꯥꯅꯅꯕ ꯏꯁꯇꯔꯟ ꯃꯣꯇꯣꯔꯁꯅ ꯆꯍꯤ 30 ꯁꯨꯔꯛꯄꯒ ꯂꯣꯏꯅꯅ ꯊꯧꯕꯥꯜ ꯃꯈꯥ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯀꯁꯇꯃꯔ ꯁꯔꯚꯤꯁꯁꯤꯡꯒꯤ ꯈꯨꯗꯣꯡꯆꯥꯅꯕꯒꯤꯗꯃꯛꯇ ꯊꯧꯕꯥꯜ ꯄꯥꯈꯪꯈꯣꯡ MI ꯔꯣꯗꯇ ꯃꯥꯔꯨꯇꯤ ꯁꯨꯖꯨꯀꯤꯒꯤ ꯑꯄꯨꯟꯕ ꯑꯦꯔꯦꯅꯥ ꯑꯃꯁꯨꯡ ꯅꯦꯛꯁꯥ ꯁꯔꯚꯤꯁꯤꯡ ꯁꯦꯟꯇꯔ ꯍꯥꯡꯗꯣꯛꯆꯔꯤ ꯏꯝꯐꯥꯜꯗ ꯂꯩꯔꯤꯕ ꯃꯦꯟ ꯁꯔꯚꯤꯁꯤꯡ ꯁꯦꯟꯇꯔ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯄꯤꯖꯔꯤ free servicing amasung pet servicing loinana annual maintenance ki haribasing asigi mathakta Eastern Motor Thobal outlet showroom su Thobal athokpamda lengsin biraktuna Maruti gi gari apambasing lobibagi khudong saba su pizari hariba Thobal outlet showroom gi su ahangba salesman gi pham khara su kaujari akopa marol gi damak Eastern Motors ki Maruti Suzuki outlet asida lakpiduna khangbiraba yagani Nungairaba paujel Ningthem eye care gi oina yauksangi achouba offer ama pijari madudi mid test tawba matamda paisa lawjaroi frame amadi lens ta sumnatagi lupa lising amada pithok chagani lengsin biro Ningthem eye care saisakbi